Haukiba chahi khara asida Manipur da Thokliba Erang asi Laksinnaba Hotnabada Leingak Khaktada Inthokpa Toubiganu state asida leiba mipum khudingmakki achauba thodang lei maram asina politics tawriba miyoi singna makhoi party khaktagi khanduna thabak tawrakpadagi santi gi khongthangda haujiksu chaitheng kaya fangle party ki khenaba thamdana Erang asi loishinaba hotnaba mathau tai haina Rajya Sabha ge MLA Sardana phongdokre ngasi Kakching District Yogasana Sport Association District Yoga Training and Research Association Headquarter Kakching amadi Kakching Leikai Ward number 4 gi self-help group sing na punna senduna Kakching Chumnang Leikai Community Hall the MP okpagi thoram pangthokre thoram aduda Kakching District Yogasana Sports Association District Yoga Training and Research Association gi advisor Naurem Ibomcha Kakching Municipal Council gi councillor Singh P Sanahak and Memi S Premitana Sarugyaki Koi matau kram hain taurakanda Erang si Laksinnaba honasige haibase sarkar kaktagi mathau su natte praja khoi su daita yawe adu praja akoina lawgadoriba daita si praja loyamak natraga su praja kharadi adugumba instigate tauba rajniti taubada rajniti gi yamna aikoigi kay haiba tare yamna akoigi rajniti da mamal leitaba haiba tare adi Manipur sina oina maru oiraktaba magi rajniti dol khak natraga magi popularity khak pamakba adugumbadagi tungan ba chaitheng kaya amakak akoi phangeba hojik phangiba se su yam sengna aina hairagadi mase haiman ba thokani